mayay lambigi mayra kasamtung luksin khari Numit asida Manipur ki Chief Minister Y. Khemsan Mathamak Lakuna Wangding Bazar da laiba video office amabu thangkane tawiba asi Thadal district laiba apun bamara paibina ma ko boycott tawjare marandi age Manipur da nikapura khunche thaliba ikhen asida gati BJP lengana Manipur civil war thokan bani Rahul Gandhi Andhra Pradesh ki Kanyakumari pangthokpa election rally da opposition losing Rahul Gandhi ne BJP lenga pu maral siraduna lenga asina maisu duna Manipur Meetei amasung Kuki community ani gi marakta sauna conflict thokwalli haina phongdokri Kolasel pangthoki be election rally de saru gyaraduna opposition losing Rahul Gandhi na hai haujik Manipur kari thokli habisi miyam yingyu ing signal laizabi state sida BJP lengana suba maina miyo kyagi punsi loi haujik su Manipur civil war thokli Bisnupur district Thadou-Kuki awang laikai tha sigi taruk amasum taret ki lona ba hingda militant singna bom gi attack sataduna sahi manga gi nupa masa amagi tha manga gi masal nupi amaga hatkhiba thaudo matung Manipurda inau nauba asaw irang ama tholakraba matung Rahul Gandhi na maki wafam asi phongdorakibani Thadou-Kuki thaudo matung tampaki mafam singda sauna irang tholakpaga loina maru oiba lambi kya protesters sing thingbagi khungjung jangsalapga loina security force su miam tankhaina bu hona bra tear gas selamadi smoke bomb na singma mafam kya da kapli loina ngarang April gi tarag mapandi gi hoduna GAC amadi CSO na mihat asigi mayokta numit mangani gi state pumada total shutdown khungjung sangsali Rahul Gandhi na makataraduna BJP na makoina sakti paina bu hona bada hauji state asi Delhi na rule tawbaga manaba phim amata thamri hairiba thong simak Tamil Nadu da su BJP na AIDMK gi mathak chathari karigumba oithokpa amabu lairabadi BJP na makoina sakti paina ba Delhi na state sing ran tawri adumapo wafam asi BJP na makau Phongna Tamil Nadu gi miyam na atamna na haiba ngamdi Tamil Nadu gi process ta AIDMK na yam historic oiba role lauduna lakli amati masigi lusingba sing ta singna miyam gi puksiel singba lusingba ngaktani India da laidibi state khudimaki ki masa masa gi voice amadi representation sing laijai amadi masa masa gi miyam na masa gi state sing bulengak sari lebak thibadi hana laijari ba atopa tradition sing language sing amadi puari sing bunam silaga thamna ba BJP na one tradition one language amadi one history ta thajba thamli BJP na state ki sakti hanthanduna Tamil Nadu bu Delhi dagi rule tawba pamdi adu ba aikoi gi apamadi Tamil Nadu asi Tamil Nadu gi miyam na rule tawzagadabani haibasini Tamil Nadu gi state assembly election tangkak amakakta tha sigi kungo humdoi de pangthokadoribani aduga vote machine na memory da thigadabani state asi da maru oina DMK na lusingba secular progress alliance amasung AIDMK na lusingba BJP amasung PMK yawba ANDA ni gi marakta akanba lamba tawnagadori
Laingak haibasi miyamna semani miyamgi mayokta leplabadi kari oirakani khanjanba sungani kokomi. Lainga haibasi miyamna semani miyamgi mayokta leplagadi kari oirakani haibasi BJP lainga asina khanjanba sungani haina Coordinating Committee on Integrity kokomi gi spokesperson Santan Hakpam Phongdokri wafam asi trong lawbigi thaudokta laikhidraba angang ani amadi CRPF na hatkiba misam ahunggi asumba well fangalu haiba demand taladuna ngarano midang koirengai de sakhiba rally amada sarugyaraduna pawmising phongdokhibani mana makhata na hai trong lawbigi thaudo asigi matangna pali lenga asina pakhum piba ngamdaba bisi lenga asi center gi yaka yengduna leiba masagi firep lawjaba ngamdaba lenga ni haibisi meksingli Trong lawbigi mihat numit kya ni hokre miyamna sanction bi yaba democratic oiba khongjang kya sanction kre memorandum kya pishin kre adubu pali balenga asina ngasi phawwa thaudo aduda sienaba mi emata faaduna mihat adugi langlalangjin puthokpa ngamdri miyat puthokpi haiduna takshin bi yaba takshin kre ngai bi yaba ngai re dubu punamak aremba tar hari magna hai trong lawbigi mihat asigi waroisin purakpa Lairingai gi seira asida koki khulai paibisina tangkhul misam ani embus tawdun hatokri oirakliba phiba masida misam miyam kayam koina yengduna leigadoribano maram asina kokomina BJP gi political activity punama social boycott tawbigi ware basi lokhibani lainga asina miyam gi kholau tasinadra basu hena kanba khongjang kya sangsilakani Haojik2 wari sanabigi matam wari koki khulai paibisina satharakliba terrorist ki thawang asida paliba lainga asina tumina yengduna leigadoribra natragana center gi yaka ngaiduna leigadoribra makhatana karigumba lenga asina pakhum amata pidana tumina lesilabadi madugi poloi aphabu oirakani thajati yumnam khemjana lusingduna tribal leader anina deputy CM oiraklabanina leba asigi irang asigi waroisinama puraklagani haina miyamna sauna thajarubani adubunga sidi anauba sarang kya thulaktuna misimina kya ama thulakti Lainga asina miyangi ihul khangdragadi matam sana satharakdi irang asigi waroisin propang ngani thajati BJP lainga ki khongpam asi miyamgi mayok leplibra lainga haibisi miyamgi apam miyamgi mayok leplagadi kari oirakani haibisi BJP lainga asina khangjinba sungani hena magna makhataki April kungani thoide chuchampura kauriba total shutdown mapung phana sagotkani mar lupsing Zaumi Frontier Organization sing na thasi ki kungani thuki ayuk pung manga dagi numidang pung taru fawo Chusampur town pumada kauriba total shutdown ki khongjanga si mapung phana support kani haina Mar Student Association Mar Village Volunteer Council na punna thadorak pachiro lamana phongdorakli Mar Student Association ki President amasum General Secretary amadi Mar Village Volunteer Council ki Chairman amasum Secretary na punna khuyek piduna thadorak pachiro lamada total shutdown ki khongjanga si saugatuna Mar Furuk ki apunme ki pangaladu sagat kani hairi amaramda kumja English ngani ga kunga humdoi gi me ahumdi gi satharakhiba ethnic cleansing asina maram oiruna Thalon Kendra gi MLA bungjagin balte laikhitabani misi esi gi matang lenga ngasi phawba asum well phanganda bahaibisi laikhidraba MLA sibu ikaiba pibaga loinana Kendra sigi miyambusu ikaiba pibani maram asina laikhidraba MLA bungjagin balte amadi furup asigi miyoi kya gi thawai katkhiba do lemna mangbu yaroi Makoi khudimaki asum well phongadabani haina su phongdorakli amaramda Zau Organization for Intelligence and Special Operation Thadorak Lamada Hausu Urkul District Thadou-Kuki amasum Tangkhul-Naga ani ki marakta ungkhanabagi thawang kaya sa tharakli basida zau miyo amata yauksindanaba akanba wafam thamakli Hausu oirakliba phiba masida Zaugi lanai miyo sing civil society organization sing search body sing na makoi gi identity asi zaumi ni haina mayak sing na khangan bagaloina thokliba conflict asida saruk yaroi dabne hari Tentang na sumna miyam na thamjagi du hausa koina di miyam paus matang solution jarage makhata banau update miyam punang aminasi